90-day challenge ki aigi ahum suba numit 21st September 2022 ki aigi trade review numit sida aina changsalakliba trade ki logic si kaino haiba kanda asida hanagi supply zone ama 41,100 ki sigi zone se tum active oiduna leibanina sigi mapa si ai yenga kanda ayuk sai thabak sinmadagi si trade sima yohodre kelak pasima yohodre aina changba si ahanba oina sigi hanagi oiramba supply zone si break to matungda sida kaitharu matungda next time si retest tore matungda 20 moving supply zone sida game kamu kelakpa hore haina na sida sloping 20 moving average si makhada su closing pire supply zone ni makhada su leire duna aina stop loss si mathakta tamaga sida aina bank nifty si short over si unfortunately market amkamu recover tawraga aigi stop loss hit tawre duna sida loss ama chale is around 2,500 ko mai sida ai exit tawre tuka mathangda aina amkamu sigi zone sidagi breakout thokre market si mathakta move tawrani khanbadagi retracement ama ngairaga sida aina amkamu mathakta yaushi mathaki plan tawraga bank nifty si mathakta long position ama sem pung aniga minute mangada adubu sigi trade se is a wrong trade oidine maramdi yawba taraga su sigi level si tana chingtharaga sida retest tawrakanda swaidagi yawrambo oitaragadi it's a better trade oigidre sise fear of missing out FOMO na thokrani gong singrani and isada pakatan yawsin na ngai ngam do bai mahi sigi supply zone si ju uhodre takatna sidai chenjilaga sida dum thadokre mang kanda same time sinumishna and nifty da su trade change nifty was in a better position nifty da su same timing to ta pung ani minute mga same timing sigi timing sida aina nifty da su trade ama lawba sida nifty da su same mistake sigi zone se kaire haina aina changkiba sigi swing high se kaire changkiba atubu this is a very bad trade because the supply zone ama lebise ina miss out tawreba my risk was not favorable aina sida changsalakliba sigi 20 moving average si boba retracement su ngaidre duga swaida changsingre aduga sigi supply zone sida palamaga break amkamu setharakre na target si apik pa target sida ina checking ai ngam changsingirina stop loss ama chakre niche trade ani stop loss are ayuktama na aigi loss e nimisida 5,670 lising aniga chonga risk duduna my capital se akomu 1,09,000 lemmadagi 1,04,000